Central Force ki Naton Shumang Dagi Kuki Khutlai Paiba Shingna ngarang numidang amasung ngasi AYUK THAMNAPOKPI amadi NARANSEINA KHUL MANINGDA bom Yaona Nongmei KAYAMARUM KAPSHILAKTUNA attack CHATHARAKKRE Thaudok adugi matangda press na fangba pau amana hai ngarang numidang pung 13:09 taba duaida Kuki Khutlai Paiba Shingna bom amadi afaba makhagi Khutlai sizinaduna THAMNAPOKPI amasung NARANSEINA gi KHUL MANINGDA Nongmei KAYAMARUM KAPSHILAKTUNA attack CHATHARAKKRE Thaudok adu thokhrama matung ngasi AYUK pung 13:35 tarakpa duaidasu lower Khoirentak Maikadagi Nongmei round ani THAMNAPOKPI tamna Kuki Khutlai Paiba Shingna Kapshilakkhre ngarang numidang Kuki Khutlai Paiba Shingna Chatharakkiba attack adu ahanbada bom ama Kapshilakkhre haidi madugi matung tarakpada Nongmei round KAYAMARUM Kapshilakkibani Nongmei Kapshilakpagi thawung adu ngaihak kanaraga atat akham leitana Kapshilakpasu yauki Kuki Khutlai Paiba Shingna Chatharakkiba attack adu nongyai matung fawba Chatharakkhre Kuki Khutlai Paiba Shingna Chatharakkiba attack aduda khul ngaktuna leiriba village volunteer singge maikadagi nongmei maru ama fawba handuna kapkhide hairi Nakalamaromda ngarangi thodok adu thokraba matung ngasi THAMNAPOKPI apunba maira paibi gi member amasung paumi singa loinana THAMNAPOKPI gi mapada leiba law canal fawba chatuna mafam adugi fibam yingsinke Mafam aduda mathau tawduna leiramba Central Force singde karigumba thodok amata thokidabagi mawongda leiramba yingsin khongchat aduda thengnarakhe ngarang numidang athengbada thokiba bom pokhaiba yauna nongmei kapagi makpol amata tade haiba wafam Central Force ke maikadagi phongdoknarakhe bom pokhairiba mafam adu Central Force na leiriba mafamdagi meter chani chahum romtama laknaba mafamne Yingsin Khongchat aduga mari lengana THAMNAPOKPI apunba maira paibigi secretary Moirangtem binana hai Manipur da thokliba lana se lengakna athubada warushin ama puraknaba thorang tobiyo madungam dragana miyamda matik chaba Khutlai pibiro lana se loshinaba mayok yarage Central Force sing khurak hangdana high canal da leiribane matau karamna Kuki Khutlai Paiba Shingna irai laina maitegi khul singda attack chatharak pangamlibano haibase hangningai oiba wahangni High Canal da leiriba bunker sing asida ayuk nungthildana Central Force leiraga numidangi matamdana Kuki Khutlai Paiba Shing leirabra haibagi chingnamale Central Force ke marumdagi Kuki Khutlai Paiba Shingna maningtamna maitaida attack chathare haibase nomagi mayek sing ba hengalakle maramaduna Central Force sing thambagi thoidokpa kanaba amata leitre haina binana pendaba wafam makhatana phungdokhe Kali manang kapthare beno habdi thingdabda akoiromda nongmai su kapa handriba akoiromda oina chalo en tanthukni maram se kainoba moi lairi sa koi protection gira na tagana Kuki gi protection gira ba sarkar na masigi maramda su thidin humjin dana kari kamain tawri haba posu sarkar gi bage deso koina masi sukthi thibala tabadona koida thambiri ba pose asi ya janingde akoi gi lan asida sarkar na landi thengnabini ima maira paibi sing yawi ganu haraga karamba sarkar na no balan thengnari se Aku sunungai na tumninge ba. Aku na hudi mana pabi aku na thom da taraga di. Lambi da sorok ta Kuki na wai sai roidro. La na praja ga dum thengna lai de. Government gi side ta gi su la lo sina ba karimta phirep lai ta badong na dum lai de. Kaya ko na lan ta gi doino. La lo sina na ba solution pu bi rakera na taga na lan se pura lo sina na ba kulai bi gera.